Tao hết cái đi khuyên được các cần gì đó Online Manipur YouTube channel asbing biri mayam pum nang pu amuka na taram nok sari han madiam na maru iba pau am update thamjage miyam na police station sing da ikhui phabi ro haina thomjin khre tiar gas ka padam yoi kaya sokle thasi ki tang tara taruk ta security force na kongba thongdagi faki bu khun ngak pa miyoi manga condition amata yauduna thadogu haiba demand tawduna Manipur pumbada pungni phuni pan gi ban chathakrebasu makhoi manga bu thadorak tabadagi police station sing da miyam thomjin duna ikhui phabi ro haiduna khongjing chingsin khre security force na miyam tankhaina ba tear gas amadi mok bomb sing ka padagi miyam marakta sokapan kaya yaukre Langtaban Kendra clubs coordinating committee Langtaban Kendra Maira Paibi coordinating committee All Kongba Road United Clubs Organization Kurau Makong United Club Sagon Ban Apun Balup amasung Kurai Ahongai Thangjam Laikai Club amasung Maira Paibi Lup Singi Mihut Sing Sarugi Aduna Ngarang Langtaban Kendra Clubs Coordinating Committee ge office ta pangthoki mi phamna police station miyam thomjin nabu warep lawduna lawthoki bani ngasi numit yung bumatam da mafam gi miyam punsil laga nungtin pung amata bada manak nakpa police station sing da ikoi pum namak khulngak pada saruk yari bani ikoi pum namak pusu phabi ro haina police station sing da thomjin narakhi ngasi nungtin pung anirom ta bada kongbo wangkhai soibam laikai khurai lamnung na singba mai kai kaya dagi haunoru ba tawduna thoglakhiba masing yam laba nupi amadi nupa singna porompat police station da thomjin lakhi police gi athingba namkhaiduna miyam thomjilak padagi miyam takthok na hotna bada police ki mai kai dagi Tiar gas cell amadi mok bomb sing kablak pada Maira Paibi kaya sokapan nang badagi Jenims ta pukat ki hangyang police station da su masing yam laba nupi amadi nupi sing thomjilak padagi miyam tankhaina ba hotna bada police na tiar gas cell sing kap ki miyam amadi police ki marak takan mamong da mukna ki irin bung police station da thomjilak ki ba yam laba nupi sing aduga state amadi central force kan mamong da mukna ki security na kapthur pada tiar gas cell sing pan bada miyoi kaya sokapan nang ki Nakal amorom da kakwa da laiba sing jamai police station da ngasin umtin masing yam laba nupi amadi nupa sing police station da thomjil lakhi khongjing changsil lakhi ba miyam na khulngak pa miyoi manga fajin ki ba yaning de aikoi su khulngak pa yauri bani aikoi su phabi ro haibu kholau sing lauki thomjil lak pa da miyam na takthok na hotna ba da police na mok bomb amadi tiar gas cell sing kap ki tungda rapid action force ki masing yam laba personal sing changsil laktuna miyam lathi charge tawduna tankhaina ba honar padagi nakal ani gi marakta sauna mukna rakpagi miyam marakta asok apan yauki soklaba sing ras medicity da bukhatuna laikan nakhre amarom da kwa kaithen police outpost da sumai ke dom gi yam laba miyam makhoi bisu phabi ro haina thomjilaki outpost adugi miyam thomjilakpagi masing yam khalak padagi police na tankhaina ba honar da tiar gas cell amadi smoke bomb kapki khongjing loising gi marakta kwa kaithen mai ke Mayai koi bi dagi sahi miyai chalabi nupi ama manam kanda tiar gas cell na panduna asoka pannangki ngasi nungtin outpost asigi nagyat tamiyam changsin naraktuna Maira Paibi kaya na outpost asigi gate yorom dai nakal ani da lambi mai da phamjin duna khongjing chingsin ki pung ohum helakpa adwai da mai kai adongi miyam na lambi thingba yauna outpost tamna thomjin narakpa horakpa dagi rapid action force amadi Manipuri police na miyam adubu tiar masing thingam dana kapsin duna tankhai ki andro lampen police station da su miyam phabiro haiduna ngasinungtin police station sing asida thomjin ki atai tampa ki district sing da lairiba police station sing da su miyam thomjin bagi pau phangki duga mathangi update asna malem pumbagi oina Indiana internet shutdown khwaidagi tawba ani suba laiba koiri India gi oina internet shutdown tawbagi changka hena hingalakli sarf sakna malem pumbagi shutdown tawbagi matang da sahi tangkhai gi oina naina ki bagi matung inna India na kumja 2023 asigi sahi tangkhai chalakpa phawbagi malem gi oina khwaidagi changwang na internet shutdown tawba ani suba laiba koiri sarf sakna piba report aduna makhata na pallebadi malem pumbagi oina sahi asigi January thagi chaichat amadagi June 13 phawbagi manung da internet shutdown tawbagi thaudok nifugani thoi toki madugi manung da thaudok mapan India da thoki bu oiri Iran da tramri amadi Pakistan da ahum thoktuna mathang sin na hanba amadi ahum su mafam da leiri hiramasigi matang da sarf saki spokeswoman Grian Rectite na
साउथ स्केन फोंदोखिबदा इंडिया इंटरनेट थिंबगी चांग हेंगलपगी थवोंग असि मरु ओइना मियोय कयाना यानिंगतबगी खुंजिंग सिंग चांगसिलकपगा इरोइनना यामना सेक्सिन खन्ननिंगाय ओइ असुमना अथिंगबा थांबासिना मियामदा इ पाउ संदोकपा मदि पाउ फौदोक फौजिन तौबदा हक्थेंगना खुदोंग चादबसिंग मयोगना लिहाइकी वीडियो सिंग बिबगीदमक्ता मैम पुमक पुमका नाथगचरी अनोब अपडेट किदमक्ता ऑनलाइन मणिपुर यूट्यूब चैनल नसिबुंग सिउदना सब्सक्राइब तबिरमु थैंक यू सो मच।